ꯁꯤꯁꯦ ꯁꯪꯒꯣꯝ ꯂꯤꯇꯔ 2ꯅꯦ ꯃꯣꯖꯥꯔꯦꯂꯥ ꯆꯤꯖ ꯁꯦꯝꯗꯣꯏꯅꯦ ꯃꯩꯁꯦ ꯍꯦꯛ ꯊꯥꯕꯒ ꯑꯗꯨꯝ ꯑꯣꯠꯇꯣꯏꯅꯦ ꯈꯥꯕꯩꯅ ꯃꯣꯖꯥꯔꯦꯂꯥ ꯆꯤꯖꯀꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯦ ꯑꯇꯩ ꯀꯩꯝ ꯆꯪꯉꯣꯏ ꯀꯩꯅꯣꯒ ꯁꯪꯒꯣꯝ ꯁꯟ ꯁꯪꯒꯣꯝꯒ ꯀꯩꯅꯣꯒ ꯚꯤꯅꯤꯒꯔꯒ ꯑꯣꯠꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯛꯄꯗ ꯃꯨꯠꯊꯠꯇꯣꯏꯕ ꯑꯗꯨꯒ ꯁꯤ ꯂꯤꯇꯔ 2ꯅꯤꯅ ꯂꯤꯇꯔ 1.5 ꯀꯣ ꯂꯤꯇꯔ 1.5ꯅꯤꯅ ꯀꯩꯅꯣ ꯍꯥꯞꯇꯣꯏꯕ ꯚꯤꯅꯤꯒꯔꯁꯦ ꯁꯤꯒꯤ ꯈꯥꯕꯩ ꯁ꯭ꯀꯨꯞꯁꯦ ꯁꯤ 1.5 ꯍꯥꯞꯇꯣꯏꯕ ꯈꯨꯠꯅ ꯂꯨꯞꯄ ꯉꯝꯕꯒꯤ ꯆꯥꯡ ꯈꯤꯇꯪ ꯋꯥꯠꯂꯤ ꯌꯥꯔꯦ ꯃꯨꯠꯊꯠꯂꯅꯤ ꯃꯨꯠꯊꯠꯂꯒꯦ ꯑꯗꯨꯒ ꯁꯤ ꯈꯥꯕꯩ ꯍꯧꯖꯤꯛꯀꯤ ꯈꯥꯕꯩ ꯑꯩꯅ ꯑꯣꯠꯄꯗꯨꯒꯤ ꯁ꯭ꯀꯨꯞ 1.5 ꯍꯥꯞꯇꯣꯏꯕ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯑꯅꯤ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯑꯣꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯑꯣꯠꯇꯣꯏꯅꯦꯕ ꯀꯣ स्लो रिएक्शन है ꯑꯗꯨꯒꯤ ꯃꯍꯤꯗꯨꯅꯤ ꯁꯥꯍꯟꯒꯗꯕ ꯊꯨꯝ ꯁꯥꯍꯟꯗꯣꯏꯅꯦꯕ ꯃꯍꯤ ꯃꯆꯨꯝ ꯇꯥꯔꯤꯉꯩꯗ चीज़ हानदी अनीरक सेमग्रे अनीरक सेमबदो कनो तव करीबा फोमबुदी तारगा सेमबो खरा सोइदिबा मोज़रेला चीज़ पुदी अदुम तायेबा हांबे अनी
lumbu nake saudabido hanne. ꯁꯅꯥꯗ ꯌꯣꯝꯃꯒ ꯊꯝꯃꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯆꯦꯔꯪꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯄ꯭ꯂꯥꯁꯇꯤꯛ ꯑꯐꯕꯗꯣ ꯑꯗꯨꯗ ꯌꯣꯝꯃꯒ ꯊꯝꯃꯁꯨ ꯌꯥꯏ. 프리저도 하던 거. ꯑꯩ ꯁꯦꯝꯖꯈꯤꯕ ꯃꯣꯖꯔꯦꯂꯥ ꯆꯤꯁꯇꯨꯅꯤ ꯑꯣꯜꯂꯦ. ꯈꯤꯇꯪꯗꯤ ꯋꯥꯠꯂꯤꯁꯤ ꯅꯣꯡꯃ ꯂꯦꯟꯒꯗꯕꯅꯦ ꯑꯁꯦꯡꯕꯗꯤ ꯅꯣꯡꯃ ꯂꯦꯟꯍꯜꯂꯒ ꯑꯗꯨꯒ ꯍꯌꯦꯡ ꯄꯤꯖꯥ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯑꯒꯦ. ꯁꯤꯅꯤ ꯃꯣꯖꯔꯦꯂꯥ ꯆꯤꯁꯁꯤꯅ.